Hanmaka channel sing my keding me ampuno putaram okchabagalona ne ko no kurumjari amadi ngasi phone ki ba pauche sing digi marwe headline sing amadi marwe ba pau sing puduna langsari tabishi meli sing kayana apun bagi pangal utuna ukhul gi thungalen muivah taram okre Manipur yawn state ahum da pau mi da attack tawkhibagi matang da akupa warol piraknaba NHRC na khangalakre Ningol chako bagi ngagi mela pangthokre chahi mangagi matung da ngagi award palairoi director Entrepreneur Chawkhat Laklabadi, Lamdam Asigi Handloom Mamasung Handicraft Chawkhat Lakani Kiran Thokcho. Mizoram Police na foreigner taramanga yauna mi humdraga mathoi drakka fagat ki. Haujik marweba pautabisi. Mi lising kayana apun bagi panggal utuna ukrul gi thuingalen muivah taramna okre. Nation IM gi ato kilo sarmasung chief political negotiator thungalen muivah chahi yangkhai gi matung da mahaki poknafam lamdamna thunglabada mi lising kayana ukrul district headquarters taramna okre muivah na ukrul da thunglakibada state asigi kanglup kaya gi mioi singna mitlu pirangal loina na apun bagi pangal utke masagi chahi mabudraga mathoi suraba naga luchingba adu durai Jansat Laiba Baxi ground helicopter tongduna Dimapur airport tagi lakhi madudagi mahagari tongduna Winotangda Laiba district headquarters ground thunglakhi chahi yangkhai hena naga singining tamba phangnaba mayum thadok chat khraba matung ngasi mahaki poknafal lamdamda thunglabda miyoi kyana mapi tana kapnakhi mahakna mayum lamdamda halakba adubu taramna oknabagi sing Okning basing naga national flag paiduna ngainaki natki oiba phejul sing setuna nagagi firal paiduna kholaw kaya lauduna tamda best over loop singi mihut sing yauna church ki luching basing mahiro sing amasung arapa mafam degi lakpa khunja sing yauna mili sing nemphu henbana muivah amasung mahaki loinabi pakahaw muivah bu taramna okay ato kilosar adubu deputy ato kilosar BS Attempt collective leadership के member are Rising Naga Army के Chief General Nungkhang Simre Council of Nagaland Church के General Secretary Reverend Saksiem Kasar amasung atay senior officials sing loinaki. Muivah bu okpo के thoram adu da chingay के MLA Khasim Basum amadi mahaki loinabi planning Basum ukrul के MLA Ram Muivah Funger के MLA Laisio Kahising amasung UNC Unsung Naga Women's Union के mihut sing susaruk yaki. Baxi ground के Winotang ground thunglaba tangkhul naga longi president Bars Basum da ato kiloser nat ke batangkhul swal amadi handgear ama khudol tamduna naga nation hi ga namak mapunchi chuppa kathok tuna thabak tawduna lakiba adubu ikai khumnaki ngasi aikoi na aikoi gi nungsijarba ato kiloser bu ikai khumnabu ulibasi mahak naga leba ke damak kathok tuna tawkhiba adugi damakni aikoi gi thamoi degi aseng bu ikai khumnabu utpa oirabdi aikoi gi thamoi amadi wakhallon sing adu Sengna Ishwar ki mafam da sinaduna ikoi isana sengdok jarabani haiba Swart Barmansu Fongdoki Nakpigani Swart Basum su Fongdoki Thorom adugi saruk ama oina Council of Nagalim Church ki General Secretary Reverend Saksiem Kasar na luchingduna atay Christian Minister Singaloina na muivah ki mathakta yaifaba pibinaba akhanaba isoro khurumki Thorom adu da ato kilosar na yumda halakpagi paujel adu Deputy ato kilosip BS atem na Pangthok tuna miyam da tahan ki. Naga miyam da wangang laduna muivah na chahi humpugi matung da amok halakpa phang hanbagi da mag isor bu thagat laduna mirol kaya lakani amasung chatki gani adubu laibak adudi adumak laigani lalhaubugi ngalingay matam da purmin nakhiba comrade sing aikhoi gi irakta yaudabasi nungsiba phawi amasung ahak na amok laklibasi mai pakhan bada mateng pangkhiba organization sing civil society singsu thagat ki. Naga miyam ki kathok paloina na thabak tawgani haibadu Nagalim gi right to sovereignty adu yamna aseng bani amasung masigi thawong sittabad papni Nagalim khongjang gi damak apun ba thaudang lomen nakhiba jailarong tenemia sumi au lotha konyak amasung tangkhul kanglup singi haukraba naga gi luching basing kathok pa adu ikai khumnabu uddi Makiliching makhada laikidraba isam chisi su amadi khodaw yahanga loinana sobret entity sing mana ba adu utlaba in 1997 ki
Ceasefire India की interest internal domain की वांगदा नागालैंड की top पुवारी मसक खंखिबा इन 2002 की Amsterdam Joint Communique अमसुंग आइडेंटिटी की सक्तम उतलिब नगा की फिराल अमदी constituency बु मसक खंगबा अमसुंग मियाम की खुद लैरिब sovereignty बु चेसिनबा इन 2015 की framework agreement अदु अचोबा माई पाक पसिंगनी इंडिया ना हंजन मियोबगी हक खंगाउनबा अमसुंग चही क्या चंगना वारी सानरबा फावदा वासक कया माई पाखंदना थमली इंडो नगा कॉन्फ्लिक्ट असी resolution की मथौ ताबा subjugation nataba political issue amani India government naga singi firal amasung constituency bu masak khangdan thamliba asi framework agreement gi wafam sing adu ngak na chatre adu bu naga singi tokhai ba na lehanna bu hotna diba pumna magi pak ro haina sumuiba na section wa thamki Amsterdam Joint Communique amasung framework agreement asina nakal animak na ikai khumnaba amasung यानरबा political की वारोइसिन अमगे अमत ngairaba foundation ni mamang prime minister sing da piram ba thajaba sing adu India के लुचिंग बसिंग ngang na chatkadabani ngasi natraga hayeng swar natraga malem oirabasu naga national flag amasung constituency asidadi yasinaba wafam leiroi naga miyam na amata oiba adu ngak na I humang amasung pirang na लिंखत खिबा नागा सिंगी स्ट्रगल अदु करिगुंबा हिरम अमतदा यासिनबा तौरोइदबनी मसिदी ईश्वर न पोकपदगी पिनरकलबा नेशनल आइडेंटिटी ने उकुलदा पुंग अनिरोम हेना लेरमलबा मतुंग थिंगालेन मुबा महाकी लोइनबे अमसुंग सीनियर ऑफिशियल सिंगल लोइना न महाकी पोकनाफम खुल सोमदन गिदम उकुल टाउन थादोखी महाक सोमदल योबदा मिसिंग यामलबा मी क्याना तराम ओकी थिंगालेन मुबा लाकलबा अक्टोबर 19 फाव सोमदन द लेगनी अदुना October 14 Dimapur pangkigani mahak hankibagi lambi da senapati district sutaram opagi thoram ama pangthokani haina makha taki nakal amarom da ningol chakobagi ngagi mela pangthokre chahi mangagi matung da ngagi award pa leiraroi director state ki fisheries department ningol chakobaga mari leina senba nifuga taruk suba annual fish fair crop competition 2025 ki ngasi imphal hapta kangjebung na pangthokre hayeng hianga ginini panbningol chako buga mari lena na pangthokiba fish fair crop competition nga mela adu hogdokpage tharomda Manipur government ki additional chief secretary Vivek Kumar Dewaganna chief guest amasung commissioner fisheries saubam Rosita Devi na president oiki chief guest oikiba Vivek Kumar Dewaganna state ki mathok tabanga mapanagi pusalakliba asi menkhatna bakan honari machine mapangi nga dagi depend tawriba asi kokhallagani atopa scheme kya leiriba asi gi khudong chabalawdu ngami sing mayok nariba awawa sing sukok nganaba hona si haiki fisheries department ge director T Fulen Meitei na haiki mela asida nga kiji lak amaga lising yangkhai puthoknaba pandam thamli mela asida Meitei sereng puthokpa ngamle sereng asi demand na henbana supply wat kani imoino festival da amuk hena puthokna bo honari mahak haiki Manipur sim mapung oina nga chawa state ni nga si state asigi mi sing tongan ba lining go ba thoram sing yauna season nei hojik phawda nga gi demand leiriba asi season nariba metric ton lising humfuga mari ni aduga nga puthokliba asina metric ton lising nifu manga rom nei nga puthokliba chang asidagi mathok tariba metric ton lising kun asi adumak gap lei masi menkhatpa ngamdribani na chahi ani ahum asida menkhatpa ngamloidabani na atopa state sing Andhra Pradesh West Bengal Assam amadi yumlo na balaibak Myanmar amasung Bangladesh tagi pusilakli mapani nga chabagi mohote state asida puthokliba nga oina chabi mapandagi pusilakliba nga sing asi pumdana ba haiduna yalakliba chemical sing asi hakchang sokngai oigani maram aduna local fish farmers sing promote to view state asida puthokliba tunghanbi ukabi nga ton pengba khabak matik chana phangba ngamle matam amada nga ton pengba nga sing asi ningol chakobagi melada khak puthokpani adubu hojikti lainingba matamda phangba ngam haina Fulen na phongdoki Fulen na hai hojik anoba pilot project oina nga kijo yok manaba CIF Mumbai na MOU sign tawnare nga kijo mathangi melada puthokna bo hotnagani Loktak livelihood mission program gi case
pen culture incentive tawduna loktak ta sunga puthokpa hengatle maram aduna chahi manga muki matung ladi nga gi awat pa leiriba MT lising kun asi mengkhat pangamgani nga gi pothok sing iram dam da lepcha bangam jaduna mathau ta nga sing pothok pangam lagani matamdu da atopa state ki nga pusulak-tuna mipan tangbudu koklagani chahi asida thengkhang kayarakta ichaw mayok na badagi nga gi farm sing phana yamna sokre madugi matang adi DC gi khuthang le assess tawi adubu nga gi ngami mayamna kan hotna jabadagi nga farm sing sokrabusu mela asida adumak yamna sokhibagi chawna mami tararoi maramdi ngami singna mamang chahidagi henna hotna jarakpana ichawna sohon khibadu mami tararoi nga matik chana puthokli MMSY beneficiary oriented scheme asigi damak form asi lauraga thabirau sokhiba farmer singdu beneficiary selection da priority pina bhotna gani haina director fisheries fulen fongdoki chahi asigi nga mela asi puna stall chamaga kunthra taru hangdoktuna maitai sereng yauna nga makhal kya fangali masini ngasi nomage maroiba headline sing amada maroiba paw sing tabireba sing channel sibu like share amada subscribe toba kawbiga no haibaga loina ngasi da makade matang sida kaina biya thang dijari